Manipur East District Project ngasi Chief Minister Okram Ibobina hogdokre. Ngasi gi Manipur gi samaj kadom da chatlibano khangdaba lamuknaraba phibam amada lairiba asi achumba maikei da laknaba aikoi gi wakhalor chumthokpa changi haina Deputy Chief Minister gai khangamna haikre. Amadi Manipur da zwar habada mang takiba kaya gi sel gi tengbang athuba matamda piraknaba Prime Minister Narendra Modi na yangsingani haina Chief Secretary Onaba Kishore da thajaba pirakre. Kurumjari ISTV gi Manipuri pau miyang tabiriba pumnamakpu taram nokjari hojik mapung oiba pau Manipur East District Project ngasi Chief Minister Okram Ibobina Hotel Imphal da hogdokre. Misam Praja Singda Department Mapan gi Service kuntra manga phangan gadawriba project asi mapung fana mai pakhanaba honabada district singi DC singna akan mamit yang sangbiu haina Chief Minister na makata na phongdokhi. E district project asina remote area da leiriba Misam Praja Singna mari leinaba DC office singda laktuna domicile certificate amadi birth certificate na singba launana ba honabada thengnaramba awaba khudong chadaba kaya adu hanthalagani. Bharat Sarkar na lising ani kun phawbada Bharat ki khungang khudingmak pung kunmari mai phanganaba pandam thamliba asi Manipur gi oinadi lising ani tarat phawbada manung hanjinba mafam sing yauna pung kunmari mai phangan mangam lagani haiki. Koi gi Manipur se IT ga koi angang sing gi chu koi angang sing gi skill se masi mapanda internationally America da tauba atai da tauba Singapore da Hong Kong da Japan da angang sing si aina thiru kan da yamna leiram kheba ada moyu sida lakningi sida da moju thabak tawninge aduna koi sida leiriba koi gi atmosphere adu maruina law and order ban blockade yamna frequent ban blockade tawbisi uji koi IT park da thabak shuriba koi commissioner sum sai hai hido more than nearly 300 to 150 rom moi ato including from USA dagi shu project si moi laurga thabak subsi mi USA gumbudi schedule si karma matam de loini si agreement tongnaba kanda da tha ani de loini tha ahum de loini tha ma de loini haibse adu project si moi digi engage torga laurga angang sing si tum da cha dange thabak sujaraga ban blockade na lap ngamdadna matam khra soina ramane aduna USA gi project si makha tabdi pi line amuk review tawne na amuk withdraw tawhibra khangdie aina appeal tawjaninge koi yaring he disturbance ban blockade se machine maram moina so kimatik koi gi development sidaida yamna koi kumang saksin gadaba se so kimatik backward oidna leire. Department of Information Technology Manipur amadi Manipur State IT Society ne sinduna pangthokhiba tharamadida Deputy Chief Minister gai khangam Information Technology gi Parliamentary Secretary Victor Kaising Chief Secretary Onaba Kishore Information Technology gi Commissioner PK Singna singba mioi kaya saruk yakhi Private IT company singda Chief Minister na appreciation certificate piduna ikai khumnaba utkhi Deputy Chief Minister gai khangam na Information Technology jakhalakpagi matung inna prithibi asi pixilakle Athaparebak amada pangthokpa thodok wathok sing mikupta ubangam le haiki. Information technology as a two-pronged approach or a khale. From one side, what the administration are doing for the people. Habesima connect all. Then some the recipients sing aduna, information recipients sing aduna. Also feedback ama government da. Ama the administration da. Maru singda masi kai tauri haiduna praja common people sing so makhoi gi afaba phattaba pamba panu mayam se masi in turn akoina su information people aduga yamna kanaba faidigi afaba kanaba device amani Nasiki Manipur gi samaj kadom da chatlibano khangdaba lamuknaraba phibam amada leiriba asi achumba maikai da laknaba aikoi gi wakhalol chumthokpa changi haina Deputy Chief Minister ga khangam nangasi Hotel Grande da pangthokpa ahanba Manipur Educator Mindset Workshop hagdokpagi thoramda haikre mahangna makhata na haikibada pangthokliba workshop asi international character leiba yamna maru oiba matam asiga sanaba amani
समाज असिदा मियोइबा अमदा मरु ओइबा ओइरिबा असि वखलोल अदुनी अफबा अमसुंग फत्तबा ओइरबसु वखलोल अदुना चुमद्रबदी कैदोंगैदा अफबा माइकैदा चलोय हाइखि मिशन प्रयाग ओइरबसु लौ मी ओइरबसु मसी माइंडसेट से सुमन बताबदी अफबा माइगैदा सत्पसिंगमदे अखोइसि होजिक कान असे अखोइ समाज असे मसी लमुकनबा कदाइदुन को चलिबसे हाइबसे कोई खंगदबा मखै लमुकन लेबा अदुकी प्रॉब्लम नि अखोइ समाज न थेंगनरिबसे where I'm heading for ai kadaida chali haibase masi confused oiba state of mind da leba maduna expression so confused to maduna samaj se masi tangdu leitada ba samaj do oire Higher and Technical Education Department Sinba Madi International Youth Fellowship South Korea na conduct of the Pangthokpa Tharomaduda Education Minister Dr. K.S. Ratan Kumar International Youth Fellowship ke General Secretary Ja Hong Kim Amadi International Youth Fellowship Body Sagi Director Su Yeon Kim Su Saruk Yaki Thauramga Mari Lenana Education Minister Dr. K.S. Ratan Kumar na haikibada workshop asina educators singda apaba wakhalor sing pibang amlagani Higher Education Amadi International Youth Fellowship ki marakta cooperation hena lairagani haiki Faced with these realities, problems of education cannot be discussed in isolation. A comprehensive view of the causes and effects of the various problems in the field of education is very much called for. Parents and teachers should be the effective and the motivating forces of the students besides guiding them. The parents and teachers not only play an important role in sensitizing students about their educational and career choices but also in leading a quality life. This workshop is mandated to coordinate youth organizations in the country to ensure their development and empowerment through structured organizations, collaborations and networking. Chatliba sahi asigi haukiba January mari gi anganba ayukta Manipurda Richter scale da 3.8 yauna hakiba yuharadu da mang takiba misimina amadi asok apan nangkiba kaya adugi Manipur government na center da sel gi tengbang pibina ba haijakiba du yangsinduna athuba matam da pirakna ba honagani haina ngasi Prime Minister Narendra Modi na Manipur gi Chief Secretary Onaba Kisor da khangalakre Wafam asi thagi oina chatharakliba Prime Minister Narendra Modi ga state singi Chief Secretary singa video gi kuthang da wari sanaba pragati proactive governance and timely implementation gi saruk ama oina ngasi nungthil pungmari gi aduai da wari sanabada Prime Minister na phongdorakhibani ISTV News na phangba thajabaya ba pau amagi matung inna ngasi nungthil pungmari minute mari tarakpa aduai da Chief Secretary Onaba Kisor ga Prime Minister ga wari sanaringai da Manipur da yuhar harakhiba matang da Prime Minister na North East da yuhar habra hanglakpada Chief Secretary na hai na phongdokhi loinena tanja adugi khudong chaba lauraga Manipur government na haukhiba January thagi tang mari da state asida hakhiba akanba yuhar haba aduna thogankhiba amangata singidamak selgi tengbang pibinaba center de se thakibadu haujik phawbada paukum amata phangdre haina phongdokhi hairi Maduda Prime Minister Modi na suksoi soidana waf madu yengsingani haina phongdorakhibani hairi ngasigi pragati gi video conference aduda maru oina physically challenge oiraba mioi singidamak mahi tampham sangsingda natraga office ta kathokasin tawbada akhanaba ramp hapnanaba akhanaba toilet thamnanaba railway station airport na singbada yamna laina changthok changsin yahanaba amade information and communication technology gi khudong chaba laina phanganaba wafam sing khanabaga loinana Prime Minister na hiramasida state sing na hena kanna yengsina bawa from phongdoki haina pawasina makhatari Police Constable launana ba lising ani tarahumdoi da pangthoki ba DPC loiraba candidate singna haukiba ehing nongyai dagi kaukiba matam kaktaba ban handokre Association gi Secretary L Nandakishore Sharma gi cherol amana banasina makhata na chatharak labadi Manipur gi mahausa gi punsida chauna akaiba laktuna mahima sing tamliba mahairoi sing nongmagi sara taliba ima sing sahi amagi manungda pangthokpa kanglup kaya gi harau kumai amadi thauram singda ayat apan thokadabana matam kaktaba banasi handokpani haukiba ahing nongyai dagi chatharakpa ban manungda association gi thangmi yangkhairom police na phajan khre kaya ama sokapan nang khre Makata na economic blockade ki khongjang chathabagaloina na August 26 tagi government ki makhada leiriba loisang sing thingjin bagi khongjang changsilagani
खोंजंग असिदा एजुकेशन अमदी अना लायेंग मरी लेनाबा लोइसंग सिंगदी कोमथोकनी मणिपुर गवर्नमेंट अथुबा मतमदा डीपीसी की फोन लाउथोक्त्रबदी कैंडिडेट लिसिंग तरारोमना मास कोर्ट अरेस्ट की खोंजंग जंगसिनबा सेम सारे लोइनना मणिपुर की गवर्नर अमदी सेंटर की लुसिंगबा सिंगदा वाकतुना थबक लौखटनबा थौरांग लोइरे हाइरी ऑल मणिपुर रिटर्न टेस्ट सक्सेसफुल कैंडिडेट मेल कांस्टेबल 2013 ना सरकार ने रिक्रूटमेंट चटनारोय हाइना लाउथोकिबाबु यानिंगदबा फोंदोक्तुना चटखिबा एहिंग नोंयाइदगी चथखिबा मणिपुर बन्ना मरम ओइदुना ख्वारंबन कैथेलदा मी लाकनाबगी चांग नेमख्रे लंबीदा गाड़ी अमदी मी चटपगी चांग हानगे मानखिदे महै लोइसंग सिंह थोंग हांगनखिदे सरकार के लोइसंग सिंह हानगा मी काबगी चांग हंथखि चथखिबा बन्ना सिबु सगतपनी सिंगनाबा मियोय कयाना मफम खरादा अचत अवोक सिंह थिंगबा अमदी लंबीदा टायर मै थाबगी थबक चथखि पुलिसना पामदबा थौदोक थोक्तनबा अकनबा मवोंगदा चक्सिल थौरांग लौखटखि लंफेल सना कैथेल दसु बन सौगतपसिंगना लंफेल कैथेल थांमैबन वाथम लेरकना सिंगबा मफमसिंगदा लंबी थिंखि जिरीबाम दसु जनरल स्ट्राइक असिगी ममी चावना ताखि जनरल स्ट्राइक असिना मरम ओइरदुना कैथेल दुकान सिंग हांगनखिदे ऑफिस अमदी स्कूल सिंग कानाखिदे लंबीदा मी चटपगी चांग हंथखि पामदबा थौदोक थोक्तनबा जिरी पुलिसना अकनबा चक्सिल थौरांग लौखटखि ऑल मणिपुर रिटर्न टेस्ट सक्सेसफुल कैंडिडेट मणिपुर पुलिस मेल 2013 ना ngarang ahing nongyai चथखिबा जनरल स्ट्राइक असिगी मतंगदा एमसु डिस्ट्रिक्ट कमिटी जिरीबाम की ऑफिस दा जिरीबाम की कैंडिडेट सिंग ममा मपा अमदे सिविल सोसाइटी सिंगी अपुनबा मिफम अमा पांथोक्तुना खना नैनखि मिफम अदुना जनरल स्ट्राइक असि जिरीगी ओइनादी ngarang numidang wairam pung 6 tagi komthokpa government कैंडिडेट सिंगी पुंसी मांगहनबा याबगी फिबम लाक्तुना अमुक हन्ना खोंजंग जंगसिनबगी तंगाई फदबा लाक्लबदी मियामगा खन्नरगा खोंजंग जंगसिनबा हाइने वरेप लौखि अमरमदा हाईवे दा चथरिबा इकोनॉमिक ब्लॉकेट असिना मरम ओइदुना हौजिक हौजिक जिरीदा पोट यावबा गाड़ी चामा मरफु मंगारोम पंदुना लेरे बनसिना थौबाल डिस्ट्रिक्ट की मफम खरदसु चावना अकाइबे पीखि यारिपोक खांगाबोक लाइसांगथेम थौदाम हाउखा कियाम थौबाल ओक्रमना सिंगबा मफम सिंगदा लंबी थिंगबगी खोंजंग जंगसिनखि डिस्ट्रिक्ट पुलिस ना पामदबा थौदोक थोक्तनबा अकनबा चक्सल थौरांग लौखटखि थौबाल कियाम खोंग अहनबिदा नुपी यावना नेशनल हाईवे थिंगनबा होटनबदा पुलिस ना टियर गैस कापतुना तनखाइखि बनसिना मरम ओइदुना लंबीदा मी चटपा अमदे कैथेल कानाबगी चांग यामना हंथखि लिसिंग अनि तराहुमदोइदा पांथोखिबा पुलिस कांस्टेबल लौबगी डीपीसी कथतखिबा थवोंग नागा पीपल्स फ्रंट मणिपुर स्टेट यूनिट यूथ विंग ना कन्ना यानिंगदबा फोंदोखरे हिरामसिदा मणिपुर की गवर्नर यंगसिनबिदुना चुनबा थबक लौखटपिनबा पुकनिंग सिंगसिली बन असि चांदेल डिस्ट्रिक्ट तसु चावना ममी ताखि इम्फाल मोरे लंबीदा गाड़ी सिंग सेनाखिदे बन सौगतपसिंगना सामोल अमसुंग साइबोंग लंबी थिंखि तमेंगलोंग डिस्ट्रिक्ट तसु बनगी खोंजंग सौगतखि तमेंगलोंग इम्फाल अमसुंग इम्फाल जिरी लंबीदा गाड़ी चेनबगी चांग यामना नेमखि न्यू कैथल मानबी चिंगयादा मियाम थोरक्तुना लंबी थिंखि बिष्णुपुर डिस्ट्रिक्ट की मफम खरदा सुंगसी चथखिबा बन्ना काइबे पीखि बिष्णुपुर कैथेल कानाखिदे दुकान सिंथोंग लोनाखि मोइरांग कुंबी निंगथौखोंग कैथेलदा मी तिनबगी चांग हंथखि लंबीदा मी पुबा गाड़ी सिंग सेनाखिदे अमरोमदा हौजिक पुलिस कांस्टेबल रिक्रूटमेंट पांथोखरबा मतुंगदा कैंसल तौखिबदगी ओइरकलिबा फिबम असिगी मतांगदा ngasi चीफ मिनिस्टर ओक्रम इबोबिना होटल इम्फालदा थौरम अमा यावरबा मतुंगदा पाउमिसिंगना हंगबा वाहंगी पाउखुम पीबगी महुत्ता मणिपुरददी बन असि अदुमक चथादुना लेरगदबनी मसिदी अनौबा वाफम अमा नत्रे हाइना चीफ मिनिस्टर ना फोंदोरखि बंदी मणिपुरदा दम बंदी दम लेरे अमरोमदा थौरम अदुबु सरुक याबा लाखिबा डेप्यूटी चीफ मिनिस्टर गायखांगमनसु पाउमिसिंगी पाउखुम पीबगी महुत्ता हयंग इस्कोन दा पांथोकदबा कृष्ण जन्म यावबा लाकपदा महाकी ओइबा वाफम फोंदोके हाइरमखि All Manipur DPC completed candidate of Police Constable 2013 na kaukiba ban manungda ngasi ayu ban sagotpasingna ayai lambigi langthabal pura makhongda pause yanthokpagi thabak tawba thaumi ama furakiba thawong amju amadi adetas gilna yaningda ba phongdokre ningombam awang lekai degi khumanthem achaubabu ban sagotpasingna pause yanthokpa mini haba khangna phukiba thawong adu taraina laude matungda asigumba thawdoksing amu hanna thon bigano haide Amaromda All Manipur DPC completed candidate of Police Constable ki serol amana paumida tathina taukiba hawker phukiba sulai khide
मियाम गंगांग खटनबनी हाइना सेंगदोरकली बन मनुंगदा मफम खरदा पाउमिसिंगबु ताथी तावइना तौरे हाइना मियोय खरना संदोकपो वाफम अदु अरानबनी खोंजंग संगसिलिबसिंगी मरक्तगी असोय अंगाम यावरमलबसु ngakpiyu पाउमिसिंगबु अदुकी मति इकाय खुमनाजै ngasi ayu anganbada ban saugotpasingna lambi mayai da u phaijinduna thamlamlaga atopa mafam amada chatkringai da hawker amana phajadaba wahai khara haibadagi mafamduda leiramba miyamga khara ungkhatnaba laiki mangonda phukiba leite haiki hauzik pawgi marak thatna break ama Oza Pain Relief Ointment Khwang naba ok sikpa tang sikpa phu naba singbada sinaba yarba lipsa thukna puthok saba Oza Miyam ki nuairaba pausal mathangda domna Delhi chatpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudongchaba tham Please contact 0999055302 or 0982181945 Look at these hospitality services, assurance redefined. Masi awang poki ahan ba TMT bars industry ni. Industry asi 1993 ki December thada linkha chekibani. Saiji TMT bars asi German technology na sajabani. Saiji TMT bars asi awang poki ising shitka yamna chanai. Aikoi na yum sajabada TMT bars asi sizinajai. Saiji TMT bars sempat sagat pa kudingmak aikoi gi marup. Break kitong da taram noksari makataba pauda Manipur da mito miyan sa sing nong magi changsilakpadagi lamdam asigi yellow me singi masingdagi hengalakpa yabagi phibamda lakpa amadi yellow me sing kannabe bill puthoktuna act on thoktuna chatna hangadabani haina Joint Committee on Inner Line Permit System na Manipur miyam ga loina na khongjang changsilingai chairakta mito miyan sa singna masing hengat khraba Tripura da indigenous people singna makhoi gi sakta mangdana ba khongjang changsinba horakle ngarang indigenous people's front of Tripura gi activist ting amadi tongan na lup singna makhoi gi tokhaiba Tripalen siamna ba dabi tawduna changsilakpa khongjangda Tripura gi Chaumohai town da khongjang changsiliba miyoi singa mafam aduda leiramba atopa kanglup ki miyoi singi marakta ungkhatna ba thorakpadagi dukan yauna gari kaya mai thakre nakal ani gi ungkhatna ba amadi police na miyam adu control tawna ba hotna bada miyoi kungi mathakta sokapan nangkhre mafam adugi akoibada pamdaba thakdok thoktana ba ngarangdagi CRPC gi section 194 gi makhada thingba thamkhre Amaromda Tripura da CPM worker ni Hajaba Bangladesh refugee singna Yelhomi Tripuri singda miyot minai chatharakpada center na khuthingjin gadabani haina North East Indigenous People's Parliament ki coordinator Ningthauja Lanchana ngasi Manipur Press Club ta pangthokpa paumi singa unabada phongdokhre Mahangna makata na haikibada ngarang Indigenous People's Front of Tripura na sinduna 6 schedule chatna hankiba numit ningsingduna miyam gi khongsat ama chatpaga loinana Tripura gi Yelhomi singi oiba state ama semnana ba kholaw kaya lawkhi miyam gi khongsat adu CPM gi worker kharana nung thaduna thugaiba amadi gari mai thaba yauna thabak thoram kaya chatharakpadagi misimina thokhi Thokiba thawdok adu Indigenous People's Parliament na haksana lawi wafam asi center na mityeng changduna Bangladesh tagi lakpa miyoi sing mayumda halan kinaba thabak paikhat kadabani thawdok asi Tripura gi Chief Minister na losana bahon aroidabani haiki manung ni fumatoi sigi mathakta amu mi taruka madi confirm that hoji pawda sire aduga mathakta mi kaya ama hoji pawda mange and then 44 chalai dana haiba si laksin nabadi khonadi live tv na internet natraga social media me amsi shut down tokiba aduga TV channel me amma shut down tokiba sna Tripura se paw phawna bangam tabagi anga pomom da manik sarkar na thamjan kre NIPP na North East Indigenous People's Parliament na kudakta haiba action na select dabani amdi Communist Party of India na Marxist na hoji NIPP amadi North East ki miyam da lale haiduna apology togodabani loina manik sarkar masamana thawdok ase ma ki thawinchini aduna maha masama che lale haiduna apology toba loina na mana miyam da North miyam da lale haiduna hajibam thoi Ngarang Tripura da Indigenous People's Front of Tripura na sinduna Tripalen demand gi saruk ama oina miyam gi oiba santi gi khongsat ama chatpada Bengali singna chathakiba thawong adu akan mamong da condemn tawi haina North East Dialogue Forum gi convener Yunabakishorna paumi sing da phongdokre Manipur Press Club ta paumi sing unaba amada mahangna makhata na phongdokibada pikliba angang amadi miron bi yauna miyoi kuntrarong ngarang gi thawdok adu da asok apan nangki nupi oibi kaya gi ikai khumnaba manghan bibaga loina na hatki Bangladesh tagi laktuna leirakpa miyoi singna Indigenous Peoples singda chathariba thawong asi khudakta lebhanna ba hotnadrabadi awang nongpok state singda hena sathiba irang lakpa yai
North East Dialogue ki oiba mioi kangbu amana hiram sigi matangda mafamduda chatuna thijin humjin bagi thabak paikhatlagani maduda phanglakpa report sing Prime Minister Home Minister amadi Tripura gi Chief Minister da pisingani haina makhatana phongdokladuna North East Dialogue Forum na thokliba thawdok asigi matangda Tripura High Court natraga case ama file tawnaba khanaba haure loinana Asian Human Rights Commission da report ama thaduna thawdok asigi matangda midyeng sangbina ba haijakre loinana Tribal Indigenous People oiriba Tripuri singda tathakiba thawong adugi matangda World Baptist Alliance amadi World Council of Church da report thaduna khangalagani haiba wafam sing phongdokhi hojik North East Dialogue Forum na koina plan tawjeri se koi fact finding ama yam thuna koi channa ba koi plan lejari madu chagani fact finding gi chalruba matungda koi report ama phajana develop toraga koi yam thuna koi Prime Minister Home Minister da koi pisin jagani aduga Chief Minister of Tripura da pijagani adugi piro matungda karigumba action singsi yengaba matungdadi akoi yam thuna akoi High Court Tripura gi High Court nadraga Supreme Court sigi case kamaina file tawdage aibagi discussion mayam singbu akoi khanaba adum hojari adugi case singsi chathabagi matungina akoi matungda maru Lining Hall Punjai gi chama kunmapan suba mapok numit ningsing thoram apokpa marup na sinduna Manipur Press Club ta pangthokre thoram aduda Central Agricultural University gi din oiramba Nauram Iboton amjugi President Wangkhemcha Samjai apokpa marup ki Vice President KS Sekhor Lining ba mangi amasung Manipur Pandit Loisangi Lailoken susaruk yakhi apokpa marup ki General Secretary Naurem Tomba Mangangna malemdagi mangkhragadaba mitaibu anauba mapok amapok hanbiramba Lining Hall ni haina singthaki Mitai marup thambal khong na sinduna Lining Hall Nauria Phulogi chama kunipan suba mapok numit ningsing thoram mitai sanglel thambang khongda pangthokhi thoram aduda MLA oiramba Thangjan Nanda Kishore yauna mitai marup ki thaupuba kayana saruk yakhi mitai gi aseng basaktam inat Lining Laisol mayek na singba kannaba hotna biramba laipok amani Thangjan Nanda Kishore na Lining Hall gi mapok komon pangthoklaga mahakna pangjaramba lisa sajat Lining Laison adu induna chatpangam jabadi mahak puning singbagi wahan thokleiroi haiki adra hai Lining Laison asida mapung phawa maitai basda dai maitai pudimak Lining Laison asida halasi hairaga tingasi dai ko pudimak se volunteer di akoi pudimak te activist ni khalaga dharma se satoksi Mitai marup nasu Lining Hall ibungo Nauria Phulogi chama kunipan suba mapok komon thoram malem imagi laikol thangmai banchairau singda pangthokhi thoram aduda marup ki purel lai srabasana mahi ireng baleng thongamba Salam Birendra su saruk yakhi Zugol saina iba India gi piwal nungda changkhraba leibak kharagi puwari mingthon balairik amangasi NRC Library Hall da DIPR gi Director Megachandra Kongbam na phongkhre thoram aduda NRC gi President Habam Sana Jawba su saruk yakhi Lairik asigi maramda Dr. Dhanabir Laisramna wangangki Indiana leibak mapan namduna masana yadana lausin kibagi wari lairik asida mapung fana masak takli lairik asina hangliba wahangdi leibak mapan gi miyam ning tamba Indian ama oibagi hak chap chana fanglibra aikhoibu Indian ama oina ikai khumnabibra haiba hangli haina Dhanabir Laisramna phongdokhi Manipur ki Governor Dr. Nazma A. Haptullah na Sri Krishna Janmashtami gi yaifa paujel Manipur miyam da pirakli asengba achumbana aroibada maipa I haiba Krishna na takpiramba asina miyoiba khunai gi lamjing oiduna leiragani senglaba numit asida Krishna na takpiramba sing isa isana ningsingladuna watta padaba Manipur amagidama Kanglup Lining gi khetnaba thadoktuna amatta oina honaminasi hairi Krishna Janmana lakpada Manipur gi Chief Minister Deputy Chief Minister ga khangamna Manipur miyam da Manipur gi miyam maru oina Hindu Lining chatpa singda yaifa paujel pirakli numit asina lakpada Manipur da santi leiba tangdu leitana ingna sikna hana sunaba yaudaba nunga yaifana panba lamdam ama Bhagavan Krishna na pibiba oirasanu haina Deputy Chief Minister gi yaifa paujel serola sina phongdorakli
MPT Mainenasu Krishna Janmashtami ye yaifa paujel pirakli kumai asina Manipur miyamgi marakta nungai yaifaba purakpa oirasanu hairi Thangmaiban Kendra gi tongan mafamsingda sewerage project ki pipe phumnaba lambi tokhairakpadagi chathok chasinda chauna khudongchadaba mayoknare masa masagi mayumda gari thauzinba yadabadagi lambi masinda gari khamlaga khongna changnare ising leiraga sijinnaba mafamsingda water tanker sing thauzinba yadabadagi chauna khudongchadaba mayoknare pipe phumba loikraba mafamsingsu lambi semjinbagi thabakti pipe phumliba kanguna tawde haiduna ningthina semjillamdabadagi lambigi mafam kaya kom saba yaure hairi Lamsang Kendra gi manung sanna local mayai lekai gi maira paibi ward member amadi Maglang Gram Panchayat ki pradhan na angamba mateng puthokna tuna sakhiba maira sang MLA local area development fund gi thabakta hapjinduna lupa lakh mari lokthokre hairi maira paibi sangle na pangthokiba pawgi mifam amada joint secretary ibesana maira sang asi sabina ba MLA masada hanjin haibada sabiyu yakhide adubu miyam na khaina tuna sakhiba sang asi MLA na sakhibani haiduna sel lokthoklimbasi yaningde hiram sida MLA masana sengdokadabani hairi hana minister oiramba S Rajena Lamsang Kendra BJP mandal na chigalubada asigumba aranba tawramba sing thengnabani national food security ki makhada card yanthokpada su aranba kaya tawre haba khangle miyam gi hak manghandana ba Lamsang Kendra BJP na akanba thabak lokhatkani hairi uba matamda awangkunu youth club ki leiriba adagi Lukir Laitong Araga Ladiba Maira Paibi Sanglen, Lupa Lang Manga, Lupa Lak Ani Makai, Loktokraba, Sugumba Mayam Singase, Atuba Matamda, MLN, Lekai the Sinaraga, Equi, Tabak Pangtuk Targadi, Local Area Development Pal, Hana Sutabak Sudan, Lokto Makara, Housing Vigilance, the Lagre, Anova, Pass Instrument Loktoga, Tabak Sudri Basing Zizo, Akaknaba Matamagi Manung, the Tabak of the Targadi, Aquimasi, Equi Vigilance, the Tower never. BJP Nilu Singba NDO government na paikhatliba flagship program gi matangda nomagi oba awareness thoram ama BJP Patsoi mandal amadi Patsoi social upliftment organization sinduna takyel khongbal community hall pangthokre thoram aduda sapam thambal ngau CS Bijoy RK Somorji su saruk yakhi भारत की प्राइम मिनिस्टर ना पिरक्पा लाइरबा प्रजा अखोइना लौबा याबा पोट मधुगी दमक्ता मियामदा संदोकनबगी प्रोग्राम अमनि अखोइना असि चथजरइबा असि स्कीम मसी याहदबा यादबा पोट अमनि लौदबा यादबा मसिदा भारत की प्राइम मिनिस्टर ना प्रजा की दमक्ता भारत पुंबा मणिपुर पुंबा अमतोइना लाइरबा मयामगी दमक्ता मतें खर फंगनबा इना पिरइबा पोट मयामसि कोई तत्था दिगगनो Constable Lobagi Watok Asida candidate Singamadi Makogi Imung Manungu Baligi Hameng Tahanba Yaroi Amaromda Kongjang Sangsin Bada Ban Blocket Nataba Kongjang Oina Sangsin Binaba Janata Dal United na Fongdokli Babu Paradalaiba Party Office the Pangtokpa Paugi Mifamamada State President M Tombina Pangtokiba Constable Lobagi Recruitment Cancel Tokiba Sanaba Yaroi Amaromda Hauzik Semliba Yelho Kananaba Drab Bilasi Mamangda Iho Hauduna Bilgi Mayokta Laikiba Sing Makogi Oiba Pamba Bilasida Hablak na bahot na basumgani. Home Minister Rajnath na bila sigi tangay fadaba khangduna pass tawbada mateng pangani haibagi thazaba pirakrabani haiki. Yarani haidana angang singdugo unaba khabar hapa thoni na sum haibada angang singdu yamda patient oina ngaijaba ado ngasidi madu kakhalle no hairpase masi tabadi yamda nungaitaba akhoi isha shugo mungatani isha singatani Makoi Tabakam Pangzerani Habi Wakalo Lamada Layuba Ashado Mangre Aduga Sien but Sung but Taurubum the Tingiba Aduga Wakibo Humang Mal Singado Madukando Dana Kamaito Mahin the Dorino Maduki Maralsi candidate Singh Tasan Bases and the United Yaning there Moyu Baligi Haming the Hanmasito Bigano Mandi Moy Maral Late National Health Mission da Data Entry Operator Oiriba Kurai Puthiba Lekai Degi Khumuksam Joy Kumar gi yumda sakhangdaba singna bom thamlamba thaudokpu yaningdaba phongdoktuna Lamphel laiba Health Services ki Directorate mamangda Health Mission amadi Directorate ki staff singna saruk yaduna wakat mifam jathakre miyam gi marakta bom langsin biganu haina wakat mifam aduda saruk yakhibi nupi amana phongdorakhi khaba thoramadi koi mana thamami ba mana target tawriba midu da khatana tana yumgi mioi meyam amdu sokani haina haijani aduna
matung tabadadi asumayan tawba thabak se tawbiganu aduga ingna sikna wari shanaraga lochen biyo nuna asumaina khang akibak tawbiganu na haijening Manipur Secretariat ki Office Assistant launana ba written test examination hayeng August 15 da pangthokani tawrambadu arapa mafam dagi lakada ba candidate singi khudong charoi da ba maramna makhata na order ama thoktriba phawba yaithokle hairi ngarang ayuk pung mapan makhairom taba matamda khurai puthiba lekai da leiba National Health Mission da data entry operator oiriba khurai puthiba lekai dagi khomukcham Joy Kumar gi yumgi sumang amadi gari garage gi mathakta sakhang da basingna bom thamlamba thawong bu yaning da ba phongdoktuna ngasi Women Development Committee khurai puthiba lekai amadi nandaibam lekai na lekai asigi maira sangda wakat mifam chathakre wakat mifam aduda saruk yakibi nupi amana lanai nungai na daba leirabasu ingna sikna wari sanabiyu yumlakta bom thamjilamba habasi miyobagi lisat nate asigumba thawong asi mari lenabasingna matungda amu hana tawbidana ba apil tawki moi lanai nungai na jata ba leiraga su unaraga siga mai ga tanaraga tawbuduna pamjei akhoi su adu matung manau di sumba thawtho asi thoktana ba sasingda khoina haijeri Imphal East Police Commando na so mungi lamlong da chat ok sing sector bada KCP MC gi member ama tha sigi kunma thoida fare police ki PRO gi cherol amana phagalaba mioi asigi maming sagor sem boicha jahi kunthra manga apokpa Joy Kumar sawom bong maning lekai degini mangon degi 9 mm gi pistol ama maruma pan phangle amaromda tinsit jingkhong dagi su Imphal East Commando kangbo amana KCP MC gi member ama su phagat ki phagalaba mioi edugi maming laisram nanau sahi kuntaru apokpa lekhidraba Ranjit laifam top awang lekai degini mangon dagi Chinese hand grenade ama phangle hairi CPI Manipur lingkhat ki basahi humpunipal suba thoram kaksing sumak lekai de leiba community center da pangthokre thoram aduda CPI State Council gi Secretary Dr M Nara Anniversary Committee gi Chairman Naurem Achauba Hana Minister Oiramba TS Tomba Party gi ahal Oiraba Lusingba kaya su saruk yakhi thoram gi saruk ama oina kaksing Local Council Office tagi thoram pangthok phamphawba miyam gi khongchat ama su satki National Food Security Act ki phangpham thopa chakthung suna phanghalu Manipur da ILP satna halu Armed Forces Special Powers Act loktho kaksing palel irengban amadi sorada thaknaba ising matik chana phanghalu haina dabi tawki Hauzik MPP ki President Oiriba N Sobakiran amasung mahaki mioi singna party ki account gi sel kaithokpa kotna thingba pikre haina party ki nauna President oina khalle haiba AK Sanaton ngasi Manipur Press Club ta pangthokpa paumi singa unaba amada phongdokre Sanatona makata na haikibada Sobakiran na chahi gi thampham thokpa account statement Election Commission da tharam daba chahi ahum suramle Party asi kannabagi damak kota na wakat pada ngarang Imphal West ki Civil Judge Senior Division na sel kaithokpada thingma thamlakpani Party ki misuse of fund मैम अदिगी Election Commission दा सही होंगी annual statement of account पी दबा contribution report पी दबा अदि expenditure statement पी दबा income tax return पी दबा मैम दो सीधा RTI की सीधा पौखुम दा कोई taxation office ना अदिगी election office ना पिरुपा सीधा लोइन ले रहे Election Commission of India की सीधे यावगे रहे record सीधा अदोरदी अकोने पार्टी से मांग बतारे मा हमजन रहेगा पार्टी से मांग आले पार्टी से मांगे अदि सेंटुंगी हिसाब भजन बुदोक्ते अदि कॉन्फ्रेंस ना पास तोगदोबा आर्टिकल 8 यावदो पास तोगते अदुना अकोना मागी मदक पार्टी मांग बतारे ना केस हम तोगदि कोना मागी सुबके हम सुमाई मिविसिंग पार्टी जी पैसा काइबे यारो ने बैंक की दोंगा वदम तोगदो थिंगेले ISTV na sagor se numit khudingi numidang wairam ISTV na sagol se numit khudingi numidang wairam pung tarukta sandokadaba Hello Doctor Haksel Thauram hayeng ahoba numita Japanese encephalitis under Mission Indradhanus haibasida immunization gi state nodal officer Dr Thoksom Nandaki sorga wari sanagani miyamna Dr dagi khangning basing telephone number 24423336 ta numidang wairam pung tarukta gi taruk minute yankhai phawbada phone tawirakpa yagani hairi Hauzik Paugi Marakthana break amamo Unified Academy, Kwakathil Bazaar, Airport Road. I am Sophia Warapon from Wangoi. My state rank list is 7th in the 2016. I would like to extend my heartfelt gratitude to the teachers of the Unified Academy. I am Ramon Roma. I got 10th position. For this, I would like to thank all the teachers of Unified Academy.
Open heart surgery now in Manipur, only in Sky Hospital. Announcing free open heart surgery for children led by Dr. L. Shamkishore, Chairman and Chief Cardiologist, Sky Hospital. Operation on 3rd and 4th September. OPD on 3rd September by Dr. Ajay Kaul, who has performed over 15,000 heart operations. For more details, please contact reception Sky Hospital. Lengshin Birao, Sarma Opticals, BT Road, Imphalna. Special offer pijavaga loinana haudok chare lens khaktumak laigadaba scheme scheme masi pambi basingna isagi mit ka chana pa fiber lens ama lebigadabani aduga adomgi apamba frame ama free de pijagani khudong chabasi lobiu ngasimak lengsin birau Sarma Opticals opposite Johnson School BT Road Imphal. Compassion Care Actions the quality of your life. Commit to be fit cause your life matters. Hello Doctor. ISTV's live phone-in program based on healthcare enhancement will be launched on the 25th August, Thursday 2016 at 6 p.m. on ISTV Channel 2. Hurry to get health tips from the guest doctor. Make out your queries. Our telephone number 24423336. This program is brought to you by Caesar Hospital and Research Institute Private Limited. Amukana taram noksari makataba pauda Maitai Mitai bu schedule tribe ki list ta salhalo haiba demand ngasi su Wal United Club ki ground da Nambol area ki lup singna chara henbagi khongjang sangsin khi Maibam singning awang laikai makha laikai mera pai bilup kongkham mayai laikai mera pai bilup kongkham awang yut Kurdistan Club Nambol Makha Maira Pai Bilup, Khaziri Mamang Laikai, Maira Pai Bilup Amasung Development and Protection United Voluntary Organization ki thomi singna khongjang aduda saruk yakhi. Langthabal Kendra ki Maibam Laikai Gram Panchayat Ward number 8 ki seng yen bada National Food Security Act ki card pai ba khaktamak seng loba yagani haina khangalakpadagi card pai da basingna seng yen ba yaroi haiduna irang haurakre. Nupi amana phongdorakpada card masing suna pairaba matamda seng yenbiu haiki Kendra ki Gram Panchayat ki manung sanba Ward number 7 ki masigi mafam sida seng ki card se pulapna samaga humdra leibagi manung da kano card 70 khak natra 70 khak yele adugo aremba card singse masi phamdiba makhaidi seng yemhamda khoi seng yembiganu haidana Sahi kaya semjin bidana laklaba thanga haureng chingyang dagi karang sangkhiba thanga karang pandol phawba gi lambi thanga development committee gi members singna miyam ga khusamna duna semjin khre committee gi convener at Kulasandra karang miyam gi amata ngairaba lambi oibata natana loktak pat amadi karang yengba lakpa lam koibe singi awaba yengduna miyam na sel khaigat naduna semjin bani haiki thanga kendra development committee na hariba lambi si aikoi mayam volunteer मैम थो मसी ngasi ki khoi gi sigi expenditure du ki funding ji khoi gi ngasa gi volunteer sing sina masa masa gi ma gi pocket ki pukhala puthong na ga masi khoi contribute tor matung da koi lambi ji khoi semna ma khoi lambi asi phatabana mahiro yauna miyam da chauna khudong cha da ba mayuk na duna lakpani mahiro sing khongup lokthok laga school ka ba sahi am silakle development committee na miyam gi damak semjin bibada karangi khunja amana apen ma phongdorakle हाइबदी लाइफलाइन ओरिबिसदा कोई अवाबाइबु अकोई चते यादब नबीनीना मसिदा कोई थौ थोय चले सिंग साक पुसनबा नत्रगा नुंदांग पुंग अहुम मखाइदा हौगलगा कोई nga yomda sapai tabakse akoi sida sum chale adu ising thumako matamdadi akoi khu yongna kumaga ising marak sida adum koi chate yadab nabinina adum chale ngai je hai dare akoi gi thang development kanona tawiraga sembiri banambi je akoi asugi matik harawa thagal ena Aikhoigi naharol aikhoigi tunglam sat haiba hiram asida sahi amasupna sathagadaba khana nainabagi thoram desa mamadi saiduk anina sinduna khori phaba harau sangle nambol da hokre hokdokpagi thoramda Max Kizwain director Mongjam Aviram Maitei Social Welfare ki Deputy Director K Saroja Thobal District Hospital ki Medical Superintendent Dr. S Angomcha amasung desam ki President Moyang Theng amambasu saruk yakhi Angambana Yelomi Kansi amadi nisagi ipaktagi kalhausi hairabadi aikhoigi nahasing aikhoigi tunglam chatni haiba wafamsi munna khangminna basangi haiki aikhoida ngase Yelomi sigi oiba akiba malaiba nisagi ipakti karamna mayok nagati haibagi akiba laiba aikhoigi culture mangthabagi akiba malaiba khudimok se kan ke haiba taragade khudimok se ngat ke haiba taragade ngasi mangda leiba aikhoigi mahirui sinse aikhoigi lamdam sigi mahirui sinse mikap thokpa matam oire haibadani ngasi
करीदमक देशा अमरि साइडोक करीदमक ते कोई निशा की अवेयरनेस प्रोग्राम अमा पांगथोइनो करी मरक के दमai कोई निशा चारोई से हाइबो हाइ जिंग छाइ होंगा होइसना नकोइ थमम लिबरो हाइबसे मसि खगग जखि बदुनि देशा नसु पामलिबसे सुप्रीम कोर्ट की ऑर्डर अमना स्टेट असिगी होमगार्ड सिंगसु ड्यूटी अलाउंस IRB नत्रगा पुलिस कांस्टेबल अमगा चप मानना पीननबा खंगनखिबा डायरेक्टिव थबक तो ऑनथोक पीनबा मणिपुर होमगार्ड एम्प्लॉयज वेलफेयर एसोसिएशन ना मणिपुर की गवर्नर दा तक्सिन ख्रे एसोसिएशन ना सुप्रीम कोर्ट की डायरेक्टिव असि सतना हनबिनबा चीफ मिनिस्टर अमदी डेप्यूटी चीफ मिनिस्टर दा तक्सिन दुना लाकलबसु ngasi फावबा थबक ओइना पांगथोक्ट्री हिरम सिदा गवर्नर ना मियंग संगबिनबा तक्सिन खिबनी अगस्त 19 चुराचंदपुर डिस्ट्रिक्ट की मनुंग चनबा खौसाबुंग दा पांगथोकदौरिबा मापन सुबा स्टेट लेवल मणिपुर पाइन एपल फेस्टिवल 2016 असिबु मपुंग फाना पांगथोकपा याननबगिदमक्ता निमित असिदा कनागुंबा लुप नत्रगा जेएसी अमतना बन नत्रगा इकोनॉमिक ब्लॉकेट कौबिगनु हाइना मणिपुर पाइन एपल फेस्टिवल कमिटी के प्रोजेक्ट डायरेक्टर असुन पामैना अपील तौरकले हौजिक सानबगी पावा मुख फंगबिगनी नुपी मचा सिंगी निमित हुमनी के ग्रास रूट लीडर्स कोर्स ता सरुक यारुनबा नुपी मचा कुन अम्फाना खनगतख्रे खनगलब सिंगना थासगी कुंतरुक की अयुपुंग तरेत ताबा मतमदा ट्रेनिंग किट्स का लोइनना अम्फागी ऑफिस ता रिपोर्ट तवरनबा खंगलकले इम्फाल वेस्ट डिस्ट्रिक्ट बैडमिंटन एसोसिएशन ना स्टेट चैंपियनशिप ता डिस्ट्रिक्ट असिगी महूत सिंधुना सानगदबा सानरोई सिंह खननबा टेस्ट अगस्त 19 अमसुंग 19 दा पांगथोकदौरी सरुक यानिंग सिंगना अगस्त 19 फावबगी मनुंगदा सेक्रेटरी दा मिंग पिखतनबा खंगहल्ले अमरोमदा मणिपुर बैडमिंटन एसोसिएशन सिंगदौरिबा स्टेट बैडमिंटन चैंपियनशिप की एंट्री पिसिनबगी अरोइबा मतम थासगी 19 फावबा सांगदोकले हाइरे हौजिक मखा ताबा सानबगी पाउ बोयाई निंगथौजमदगी फंगबिगनी ngasi sanabagi makhata pa pauda state league state asigi masak narba team tarani thoina saruk yaduna ngasi dagi taramathoi suba manipur state league imphal gi mapal kangjei bungda haukre Here is now 3, here is Milan Singh, Jashin Singh, Jasinabai and Tomau. Khumuksam Ingwasa Singh Memorial Trust na sponsor Toraga All Manipur Football Association na sinduna Imphal gi mapal kangjei bungda Manipur gi tongan ba district singi masak narba team tarani thoina saruk yaduna ngasi dagi sahi asigi taramathoi suba Manipur State League ki hawdobaki thoramda मणिपुर सरकार की रेवेन्यू अमदी आर्ट एंड कल्चर की कमिश्नर के राधा कुमार ऑल मणिपुर फुटबॉल एसोसिएशन की प्रेसिडेंट एस सनातोंबा मदी हाना मणिपुर सरकार की हेल्थ सर्विसेज की डायरेक्टर ओरंबा डॉक्टर सी चंद्रमणि ना थौरम मपु सिंह ओइखी ममांगी सहीदा पांगथोखिबा लीग सिंगा मानदबा सही सिगी अनोबो मथेल अमा ओइना टीम खरदा इंडिया की वांगमगी फॉरेन सानरोइ सिंग याउदुना सानगदोरिबा तारामाथोइ सुबो स्टेट लीग असिगी ngasi ahobo numit ki sanakiba matcha sagolbal united na nako nambur mapalbu gol ahum sinoda mathiba pikre sagolbal united ki maipapo ki gol singadu KS Krishnananda M Loken amadi W Denin na match ki nifutare suba humfutara truk suba amadi marfutare suba minita chanduna match asi maipakibani ngasi sanakiba match asida nako nambur mapal ki sanaroi SS Rosie Kanta Sharmada center referee na yellow card ani pibadagi match ki nifumari subada red card piduna philigi mapal thon ki amaramda sagombal united ki sanaroi Smith Ivo amadi ke AS Krishna Nandada center referee na yellow card piki mai palaba sagombal united ki coach Joy Kabuina phongdokibada foreign sanari sing amadi state asigi sanari sing ani ki marakta adjustment tawagi atin matam phangkiba maramna ngasi gi match asi yamna pen bo oikite matung tarapa match sing dadi asoiba sing tanaduna hena phajana sanhanba honagani haiki agi expectation de ngasi tumse asenma ground se gole adjust wai daga tingap de lani juga pun musuh matung ku drivni na tingse aje gradually improvement ni lakpa ade na sai je kusenma ko panle le gona ki yawi Mizoram में सायावी साइबा शिलोंग में सायावी लागूं लगी अजय मुतल्ला नाइजीरियन ने निशिगा तो आपको लोग में हम बताओ
every match is an improvement in Mali. I expectation वाली as a player का से beyond my expectation that everything यावरी मुझे की कोट में हम लोग आई ना किसी तरह पोस्टिंग तो आई expectation जी होने वाली kan होने गए भी रखल नहीं तंजरी अमरोमदा माइथिरोबा नाकोना बुल मपाल की कोच पी सुनील कुमार ना फोंदोखिबदा मैच असी माइथिरबसु मैच हौरकपदा असोइबा यावदना सानरोइसिंगना यामना कन्ना सानकी लाइबक्टिबदी टीम असिगी स्टार प्लेयर रोशन ताथोखिबा सिना टीम की कॉम्बिनेशन दा असोइबा लाखिबदगी ngasi मैच असी माइथिखिबनी हाइखि अरे कॉन्फिडेंस आम लाई कोई अमांग अमा कोई खरद जूनियर वाली मदद देखना को मतलब कोई सीनियर प्लेयर ना कोई कोई पारी ना कोई हम थाजबल लेबना तो कोई उदक मिनट अनि मागी मास लाई जा कोई हम तांदोखि जगी यार हम तांदोखि देखो तो वीक हो छिला मैं कॉन्फिडेंस मांग को यार मसेंगी अने सिलकदा बक कनसिंग सिना माई डिपार्टमेंट तो वाला तो नौ करिए तो ऐसी की सांस में कर सोए है मथन लगे दी कोई अजना होला कने लोग मोगी पनेंगे टीम जो मोगी का है ना कन तो की ना टीम मोगी इसी की सामने हुआ कोई अन्य टीम में जो मोगा ना को सामने से कोई से वीक हो गई नते कोई की किसी की कने से स्टडी सथरिबल लीग असिगी हायेंग नुंथिल पुंग अमताबदा अहानबा मैच ओइना USA खुराई अमदी निसा थांगमैबनगा सानगनी अनिसुबा मैच नुंथिल पुंग अहुम ताबदा FC जालेन सदर हिल्स अमदी नेरोका फुटबॉल क्लब संगाफंगा सानगनी बिष्णुपुर फुटबॉल डिस्ट्रिक्ट स्पोर्ट्स एसोसिएशन बिष्णुपुर सिंधुना मिनी स्टेडियम बिष्णुपुर टीम तरेना सरुक यादुना थासगी तांग तरा तरुक चथरिबा तरुक सुबा दांगमई माजबी कबुई मेमोरियल सुपर डिवीजन फुटबॉल लीग टूर्नामेंट की ngasi sanakhiba match ta CYC Senikol amadi lasal lembapopam goal ahum sanaduna draw satkre CYC Senikol gi goal singadu Tommy Abdul amadi ngampuna match ki nifumathoi suba humputra mathoi suba amadi humputra mari suba minita sankhi lasal lembapopam gi goal ahum aduna Dilip Ramananda amadi Jotinna match ki mari suba nifunithoi suba amadi humpumapal suba minita sankhi bani सथरिबल लीग असिगी हयेंग KPFC खा पोसंगबम अमदी अमोफा मोइरांगा सानगनी चांदेल फुटबॉल डिस्ट्रिक्ट स्पोर्ट्स एसोसिएशन चांदेल न सिंधुना था असिगी तांग तरा तरेगी टीम तरेना सरुक यादुना लिवा सराय फुटबॉल ग्राउंड दा चथरिबा सुपर डिवीजन फुटबॉल लीग की ngasi सानखिबा अहानबा मैच ता कापम डेवलपमेंट क्लब ना लंबुंग यूथ and the cultural club pu goal mari anida maithiba pikre kapum development club ki maipapu ki goal singadu PR sangrim na match ki kontrom de suba madini phu suba minita goal ani sankhi atopa goal ani duna Ardar Singh amadi NG Minthang na match ki kunmari suba madi yankai suba minita sanduna match asi maipakhibani maithi orba Lambung Youth and Cultural Club ki goal ani du RD Colony na match ki mari suba madi ahan bahap ki ahap minute anida sankhibani अनिशुबा मैच की सानखिबदा रिवरलैंड यूथ क्लब ना हानरिंग खुक यूथ क्लब पु गोल अनि अमदा माइथिबा पिखरे रिवरलैंड यूथ क्लब की माइपाकपु की गोल अनि दु SB ओलिवर अमदी TS समलिंग थांग ना मैच की कुंत्रा ट्रुक सुबा मदी यांखै हुमदoi सुबा मिनिटा संदुना मैच असि माइपाखिबनी माइथि औरबा हरांगसिंग खु यूथ क्लब की अमत ngairba गोल अदु ST लिप्ते ना मैच की कुमापल सुबा मिनिटा सनखि सथरिबा लीग असिगी मथंगी मैच था असिगी तांग कुंतरुक्ता अहानबा मैच ओइना यूनाइटेड लंकांग फुटबॉल क्लब अमदी सिटी फुटबॉल क्लब का सानगनी अनिसुबा मैच ता लंबुंग यूथ एंड कल्चरल क्लब अमदी मोनसांग पंथा यूथ एंड कल्चरल क्लब का सानगनी थागचरी बोयाई हौजिंग असि नोमगी ओइखिबा अयिंग असागी पाव मुख फंगबिगनी ICAR लंफेल पाटगी फंगबा पावदा ngasi khwaidagi sakhiba degree celsius 38.4 khwaidagi ingba degree celsius 19.1 nukshitta yawba ising manil gi sang ayukta saad marphuni thoi nungthilda saad humpuni thoi oikhi
ngasigi nong chukide arubada maroi ba pau amuk Manipur E District Project ngasi Chief Minister Okram Ibobina hodokre ngasigi Manipur gi samaj kadom da chatibano khangdaba lamuknaraba phibam amada leiriba asi achumba maikaida laknaba aikhogi wakhalol chumthokpa changi haina Deputy Chief Minister ga khangamna haikre amadi Manipur da January 3 da yuhar habada mang takhiba kayagi sel gi tengbang athuba matamda piraknaba Prime Minister Narendra Modi na yangsingani haina Chief Secretary Onaba Kisorda thajaba pirakre asigi wenadi ISTV na pizaba Manipuri pau matang asida loisinjari miyang tabiri pa pumna magbu amukhana khurumjari